Hauzik ni haki mamangda Kuki singi shutdown haukibaga loirana Ccpur Kuki miyam thoraktuna tire mai thaba amadi tongan ba Tingbagi khongjang sangsinbada security force ka mukna khrei Kuki singna nungna thomjinbagi video social media singda viral oirakhrei loinana khongjang sangsinbada yawba Kuki kayasu Asokpa nangle hadi Thadau singi saktam Manipur ki territorial integrity ngaknanaba thadau inpina Nemcha kipgen gi puning thomjinkhre Kuki haiba ming asidagi lapna lainaba tokhai taningbagi wakhalon amasung makhoigi organization singa naksinnadanaba Nemcha kipgen da khanghalakre Nemcha kipgen na Manipur gi anauba lengak seblakpada deputy chief minister oina khalakpabu thadau NP Manipur TIM na thagatpa phongdorakpaga loinana thadau tribe ki oina puari oihorogadaba amani mahana thadau phurupu mamangdagi hauna sawgatuna lakle thadau NP Manipur na matam kiyagi mamangdagi Manipur da Kuki leite haina phongdoktuna lakle any Kuki tribe haiba ama constitutional oidaba maongda siznarakwa asina sayetnaba kya thokhale kumsing 2011 gi census report ta any Kuki tribe ki missing adu lising kunipan ga sahumga kunga mari ni haina yauri masa uba ngamdaba amadi Kuki centric oiba wakhalon kya sagalakpa duna aruba phibam ama lakhale Kuki singi tokhai tabagi wakhal amasung supremacy natraga makhoina homduna punana bahona bagi maong asisu sectioningai oiba amani thadau tribe ki certificate paiba kangpok pisit amasung any Kuki tribe nataba Nemcha kipgena mahaki sartam adu ngaktuna thambaga loinana Kuki organization singdagi lapna leigadabani loinana makhoigi tokhai tabagi political movement adudagi su lapna leiba mathautai deputy chief minister ama oina singthaningai oiba thabak kaya torakani habagi thajaba thamle suspension of operation gi agreement ta Manipur gi territorial integrity ngaktuna thambagi wafam yauri Nemcha kipgen Kuki national front haina khangnariba United People's Front ki manung sanba suda yawba lup aduga mahaka maranai oiba mari lenariba adu yengbaga loinana sabsaba thodang lorakani thajai tokhai taningbagi wakhalon amata oibagi mayokta leiba wafam amata sawgaloidabani tokhai taningba Kuki singi wakhalon aduna miyamgi tangdu leitaba phibamda amadi amaga thajanaba haibaduda chauna akaiba thokhale mahana hauze imphal da leibada kanagumba amatana athingba leiraroi thadau amasung metei phurukki marakta thajanaba kya leire thadau sing akiba yawdana imphal da chathok chasin tawba ngamlei maduda natana tampaki atai mafamda su akiba yawdana leiba yare hauze oiriba tangdu leitaba phibam asida lana saktam takpa natraga uhanba haibadana khudung sadaba kya thohangani deputy chief minister ama oina mahaki saktam adu mayek sengna thamgadabani mahak thadauni Kuki nate Kuki ideology da politics tawba mioi amasunate Nemcha kipgena akiba yawdana Kuki separatist singi wakhalon adudagi lapthokadabani loinana thadauge mayek sengwa saktam aduda thajaba thambaga loinana amato oiba Manipur amagi phibanungda leigadabani haina thadau NP Manipur gi joint secretary Mangau thadauna thadorpa cherol amana phongdorakle Maitai alliance na wafam manga thabakta onthoknaba thamle Manipur gi adau balenga asina Indian constitution amasung leba asida chatnariba law gi makhada tongan ba wafam manga thabakta onthoknaba Maitai alliance na lenga ki mafamda thamlakle hiramasigi matangda Maitai alliance ki media coordinator na thadorpa cherol Amana chief minister oina wasak laukraba yumnam khemchan deputy chief minister Nemcha kipgen amasung lasi digo cabinet minister gobidas konthojam amasung khudaijam loken bu thagatpa phongdokhe nauna semlaba lenga asina Indian constitution amasung leba asida chatnariba law gi makhada tongan ba wafam manga thabakta onthoknaba suserol asina lenga ki mafamda thamlakle wafam sing adudi chayet nabana thallaba suspension of operation gi agreement handokadabani NRC natraga law na yaba kanglon amagi makhada illegal immigrants sing khandokadabani scheduled tribe list gi any Kuki tribe lokthokadabani kanglo phurup naiba politics ta thawai hapliba narco economy yanglen saru oiriba popi thaba amasung mayai kaba nisagi network khudimak maru phangna muthatkadabani loinana state asigi reserve amasung protection forest law ne yadaba maongda lam khopsiliba sing mapong phana takthokadabani haba demand sing asine amaronda irang asina maram oiraka lanjanariba sing masa masagi yumda khunda leitanabagi wafam asi chief minister na paikhatkadaba thodang singi manungda khwaidagi maru oiba ama oina launabasu serol asina makhatare
Kuki narco terrorism khandok tri phawba lamda masida tangdolai taba porakpa ngamloi hana Dr. M. Tombi na phongdokhre. Manipur da yumnam khemchana lusingba government ama semlakpa Chief Sena Manipur State Unit na taramna OA tawbatabu Myanmar amadi Bangladesh tagi changsilakiba Kuki narco terrorism khandok laga deport tawdri phawbadi lamdam sida tangdolai taba porakpa ngamloi hana Chief Sena Manipur State Unit ki President Dr. Moirangthem Tombi na phongdorakle. Hojik Delhi da lairiba Dr. M. Tombi na makhatana hai Sahi 2023 ki May 3 dagi Kuki narco terrorist singna Manipur ki Meitei singda landarak tuna sahi ahumrom ase asoba awaba khudong sadaba kaya mayak maduna lakhibane. Central government na Kuki sing warakpa ki mahutama khoiga chatminaba ki maongda warusin puraktabadagi misimina kaya mayak maduna lakhibane. Lanjanarakpa mayumakai maina tumna thadok pikraba singroli kemta awaba khangduna lairibane. Center na amuksu Manipur da PR thamjinduna lakhibane. Manipur ki miyamna CSO singna Manipur da mohana popular government thambina bagi apamba sing phongdoktuna lakhibani hairi mahana hai IDP sing mayum da hanjinba ngamdana lairibani national highway sing da free movement taunaba ngamdana su laklibani Thenglabasu thengna Manipur da amuk popular government ama thamlakpasi welcome tawi tawbatabu Myanmar amadi Bangladesh tagi changsilakiba Kuki narco terrorist sing khandoklaga hanagi Kuki singa punna leminaba natana lamdam asida tangdulai taba porakpa ngamloi border fencing khariba sisu yamna toina kakthatpa tawriba lamhen tohenba sing amohana tawdanaba center amadi state government na honaba changi haina sumahana makatana phongdorakle Lam ekar samaga marphuda tharamba popi pambi yanthatuna manghankhre hairi Ukhrul amasung Senapati district singda lam ekar samaga marphuda tharamba popi pambi sing yanthatuna manghankhre security force sing amadi forest department gi staff singna khushabnaduna changsilakiba anti narcotic amadi area domination operation singda Ukhrul amadi Senapati district ki manung hanjadba singmai singi lam ekar sam marphuromda ain kaina tharamba popi pambi sing yanthatuna manghankhibaga loinana masing Laba kani sing phakat pangam khre hari ngarang security force sing amasung forest department ki staff sing galona na sathakiba anti narcotic operation da Ukhrul district ki Litan police station ki manung janba lengang sing sang pareng da lam ekar sa marphurom da ain kaina tharamba popi pambi sing yan thatuna manghan khibaga loina wafam sing adu da saramba loktang sangkun sidokre hari nupi ani yauna mioi mari dagi kani keji hompu phagat pangam khre hari Manipur Police amadi Central Security Force ki apunba team singna sathakiba tongan ba anti narcotic operation singda nupi ani yauna mioi mari dagi kani keji hompu phagat pangam khre official oba paw amagi matungina Senapati district ki Tadubi police station ki manung sanba Martyrs Park manakta sadawung sing sek tawbada Tata Ccpur registration number MN07AA5730 da tuangdura lakpa Athiko ilokho sahikun gataret apokpa athingko kaibai village da phaba gamkhebaga loinana mahana purapa kani kg 5.60 phagat pangamkhe tungda police na sathakiba interrogation da drug karbar asida yawba N0 ne sahi nipu apokpa yaune tunghum kholen village tagi nupi asisu phaba ngamkhe haidi hiramasiga mari loinana tadubu police na case ama register tawkhre Security Force ki atopo operation amada Ccpur district ki Tuilelon khulda check tawbu matamda thangmilian jaw sahi kuntra tai sangjang village na puduna lakpa kani kg 57.7 phagat pangam khibaga loinana kani karbar tawda senaba Palel bazar da ki hojangna Ccpur district ki ti common phaida leiba Melody lambu sahi kuntra ga taru asisu phabangam khibaga loinana makhoi anigi mathakta police na NDPS ki makhada case ama register tawkhre hari